SKTV na tawrakadoi si karino habasi hujbawdi khangdri, but I wish you all the best. Koina masida Manipuri yam dakar larisi responsible journalism ni. Koigi discussion ni pau ni haraga pau je koi mari thum gai pungkai am ga pa bagi mong di tor oi khalle. Adegi discussion oina tawwa mi khana handaba. Kitang anchor na control to wagi kanoma yam dakar lai. Plus akoina social media the thoiba mayam si masiga compete tawge na kaido ai jo honabi ganu. Social media is it's not responsible journalism. And masida social media thoiba singsi moina hangi dore haina akoi SKTV natraga ati pauchi singasu garang tana badang taw sina maram moraga akoigi print journalism adigi sigumba kitang koi channel singdi confirmation gi kari gi khara daka lai masugumba singa ka chapira kani haina khali simangai agi message all the best. Thank you.